Assalamualaikum warahmatullahi wabarakatuh. Islamgi paujel channel asibu nungsibiriba amadi support tawbiriba ichil inaw khudingmakpu salam goloinana talamna okchari. Ngasi channel asida aikoigi ichil inawsingna hangbirakpa wahang kharagi paukhum pijage. Ahanbada matai mana wari sanabada cholak adi ruja kaigadra kairoidra haibagi matangda hangbirai. Matai manau wari sabada cholakpa haiba asi cholakliba pot adu karino haiba asida depend oigani. Karigumba cholakliba pot aduna white blood oiba haibadi hakchangdagi nungaibaga loinana thokiba oiba taragadi mahakki ruja kairagani. Aduga karisu nataba haibadi icham chamba maji haibadi ising machugumba adugumba thoglakpa oiba taragadi mahakki rujada akaiba leiroi. Tawbatabu hairiba polamsing asidagi ngakpa na hena fai maramdi masidagi ahenba matang yujinnakibasu yai. Mathang tabada hangbirai mangthiraba aduga hakchangdi gi fibamdi kari amata kairamdaba haibadi chotlamdaba ruja kaigadra atai matamdasu irujagadra. Mangthibana ruja kaihande mangthiba haiba asi ruja kaibagi maram oide. Aduga mangthiraba matungda hakchangda chotlamdaba taragadi madu irujaroi. Karigumba mangthiba natrabasu mangda kari amata udraba aduga aikoina haugalakpa matamda hakchangda chotlamba taragadi iruba darkar oigani. Mathangi asidi miswak tauba makru oibra oidabra haibagi matangda hangba mali. Miswak asi taubada makru oide. Miswak taubadi sunnatni. Aduga brush taubadi makru oi brush ka miswak ka khetnaba khara lei. Mathangi asidi hangbira ibo hang asi tangbada jaiz oiba maram kari kari leibagi haiba mali. Aikoigi leitonda tangbada jaiz oiba haiba asi oiseto jaiz oiba amata nate loinamak makruni. Tawbatabu karigumba potam kharada shariyatna jaiz oibagi ayaba piri. Masigi samlapna hairbada kanagumba nupa amagi nupi hairiba nupa asi magi nupida yamna zulma tauba ot naiba nupa oire. Adu oiba taragadi mahakna thonglamliba yenjang asida hawi natraga haute haina otpi neigi bigadaba oiba taragadi mahakna yenjang adu thum tangbagi ayaba pi. Rujagi halattasu thum tangba haibadi karino aigi leitonda thamlani aduga thum yare murok sare natra yenjang si haure hautre haibasi leitonda thambada khangani adugi matungda othokhigadabni. Amuk hangbirai mari suba sigi karino gyan tadre. Mari suba si magi gi loinabi haibadi magi nupida bosa piba haibagi arthadi chuppa haibani. Karigumba ruja nattaba atopa matamdadi aigi nupida nungsiba miyengna yengasu aigi nupida nungsina chuplabasu natraga aigi nupida nungsina chak chakhom amtang illasu sadakagi sawabnena hai. Aduba rujagi halattadi aigi nupida chuppasi makruni haibani. Kanagumba amana hangbirai masididi Tawfiq hairiba asigi meaning karino haina. Tawfiq haibagi arthadi tawfiq haibadi pangan thauna adubu kawi pangal leiba thauna leiba Allahna pangal pina bisanu thauna pina bisanu himmat pina bisanu haibado adugi arthoi. Allah Ta'ala na ikoi khudingmak masida amal tawba ngambagi pangal pina bibo isanu. Amadi masida soi khilan khiba yaurabasu chumthokpirakpagi ayaba pijari. Kanagumba singna chumthokaga ikoigi asoibasingda karigumba chumthokpiradi ikoi hen haraujagani. Jazakallahu khairu ahsanul jaza.